Russia na Ukraine da tawriba tak tumbagi tandap lila numit nini suri inter Ukraine da helicopter jet fighters tank amadi pokai bagi khonjel mikup amalep tana tari mapam amadagi mapam ama tansilakli public ki duna mahu chenari side amadana lanja thari side amadana worldwide politics ni wafam kaya Putin di yauri aduga wa kaya Putin dagi thorakli Putin nangarang numidang pung tara adwai da television da sumna hairakle Ukraine sepai singda madudi na koi Houjik mak Ukraine da leiba government bu inthoku onthoku Houjik ki president amadi magi parliament team inthok laga na koi gi khut sarkar payu maram di Ukraine gi Houjik ki president amadi magi sarkar nasha chaba mathong hukta bangaktani expert sing da Putin gi wada yamna akan ba discussion taunai Putin na haiki base Ukraine army singi wakal change tawthok laga surrender to hon bagi tawri pra haina su khandari Putin gi wadi khulai thadokwu wa ngangnaba yagani asini Kyiv city gi awang thangbu sarukta Abolosko ko bajila da nongmai yamna kapna ki loinana bomb missile yamna pokhai ki yam thina sokre Ukraine gi defense ministry gi claim ni Houjik pauda Russia gi su sepai lising mukti sirabani chahi kharasida makhoi gi asuk amang boiram khiroi Lalaksi da pau amaga lakli Ukraine gi president Kyiv city the lady adubu mahaki laifam change tawkre lotuna laikre amarom da Russia gi army Kyiv city yosindaba chausilakli lobudi ngamdri Houjik su lanoiri Russia na Kyiv city lokrabadi assembly hall Rashtrapati Bhavan asina ching makutta thamlaga marba mising phaba yai hainari Kyiv talan yamna kalli chairak sida China gi Rashtrapati Jinping dagi phajawa ama lakre madudi Putin high level gi meeting ama Ukraine ga phamba yagani Putin ga maga londra pamatung da hairakpani Putin gi wadi high level delegation ama Russia da gi thagani karikum pangang na batarabasu adubu Russia gi shirt khara soidana laigani shirt sing haidri Ukraine da asukkan ba attack tawrabatung da amuk Ukraine shirt sing yaraktori bra achobo hagni Russia gi shirt sing da Ukraine na NATO amadi European Union da pundaba masidi soidana yaurakani hainari Russia su wa ngang na bayabagi wani Ukraine na khulai thadrabadi surrender tawrabadi amron da France ki claim ni Russia na Ukraine bu malem gi map ta gi manghan ba pamli pani loina na Ukraine ki president ki thawai mang bagi chingna balai wapam masya America na su haiki Russia Ukraine da tana Georgia amadi Malvia da su attack to bagi chance lai France na Ukraine da sentum ga loina na kuchu kholai mateng pangani hairakle amrom da Turkey ki president Erdogan na hairakle NATO European Union bekarni makoi ki wajau sujabatani main tanjada kariguma mateng ngamdi athat papi pangamde Ukraine ki sipai amagi achoba sacrifice amana inter worldwide nungai han kidre sipaya do engineer ne ming haising kawi Kyiv city da Russian army changlak tanaba bridge ama pokai han bagi tamak mine phumbatai kanana tauni hainrakpada mana tauge imalai baki tamak haidra mine thamlui adubu thorak panang haudre bridge pokai kre masu yaukre mahakonda biratagi awang pe award pu hainrakli ngarang haije ki pani NATO gi meeting ama hoibagi wapam ama madugi meeting adugi matungda result asumda lakre madudagi United Nation gi chief na hairakre Russia na prithibi gi niambu khongnet na kre miam gi apun bu khalabu mana veto tawkre veto power use tawkre America na hai Ukraine gi missing da mana veto use to ba yaroi adubu angak padi NATO amadi European Union gi army changsil lakkani haibati haiti United Nation dalan asipu karamba laibak na ninda tawi tawdi asida su vote oikre India de permanent member na tabanina vote yaudi China na su veto sijin na thokle vote pi khitre ya de hai khitre angam ba country na yaning de phongkre lan gi mai kai on bagi walaite Black Sea de su akan balan oiri Russia na ma gi lan gi area chauthokon kre angak padi kari oirakani khangde tok u hai basu tok taba Black Sea da ngarang Romania gi jahaz Russia na thuai ki ngasi na amuk Japan gi jahaz ma thuai kre Japan di veto country ni kari oirakani kinare America gi Nexa ko satellite company amana photo ama tuminna satellite ki mateng na lawrakhe maduda ui Ukraine border da Russia gi transport helicopter chamaga yankai truck amadi army tengol lephandura thamli mathau tarakpada paisinaba Russia leploi duri Zelensky gi sarkar thugai dripau maram sina Ukraine gi main mapam ministry gi building airports arm ammunition thampham angam ba thugai re masida civil kaya su yaure Ukraine gi wadi Russia gi su sipai lising ama hena si kresini Putin amadi Russia gi foreign minister gi money lantum
European Union na freeze tawbagi paw amasu lakli 27 country da lay hairi amromda battlefield da Ukraine da pisil lakli ba kuchu khulai angam Russia na seize tawre haibagi paw su thorakli lan loidri paw su loikiro Ukraine gi capital Cape da oiri mahabharat side amadana India macha sing panduna laikraba mafam sing gidamak makoi gidamak India cintani makoi adu kharana bunker da leina basu yaure adu kharana metro rail station da thuptuna lei hairi matanga sigi waina pawa siten sinjare